खुरमजरी ISTV Manipuri Paumiling Tabiri Basting Bataram Noxeri Zig Marui Bapauda International Boxing Association na boxer Laishram Saritabo Masana Sirig suspend Taukre Pau Sanduk na Pizari International Boxing Association AIBA gi Executive Committee Bureau na boxer Laishram Sarita Madi Mahaki coach Guruvak Singh Sandhu Iglesias Fernandez Sagarmal Dayal Loinana Incheon SN Games ta Chief Demission Oikiba Adile J Sumaria Walabusu suspend Taukre Handak Incheon da Pangthokiba Taratret Suba Asian Games ta Bharat Imut Sinduna Sarugya Kiba Manipuri boxer Laishram Saritana Korean boxer Zina Park Sanakiba semi-final gi bout ta Judge Singh Piba decision bu yaning da phongdoktuna protest tawduna mahakna bronze medal lawkidaba adugi matangda International Boxing Association gi Executive Committee Bureau na kupna khanaraba matungda matam kharagi oina Sarita bu suspend tawbaga loinana coach amadi chief demission su suspend tawbuni hairi Sarkar Pairiba Chief Minister Okram Ibobi amadi Deputy Chief Minister Gaikhangam na handak pangthokiba Hianglam by election da Congress ki Minister amadi MLA Singh Thadoktuna polling stations sing da bod masing yamna fangnaba sense haina Manipur Pradesh Trinamool Congress Committee ki President TS Syam Kumar Namaral Sikri Thawayang na polling stations sing panahanduna mai pakpagum chahi 16 rom Congress Sarkar na mapungfana sembidana lakpa Imphal Jiribam lambi si Minister MLA Singh da Matek sinabiduna athuba matamda sembat loishin biu maduda awatpa matek adu Trinamool Congress na sel thadaduna semjage haina Syam Kumar na ngasi Moirang khomda leiba party sigi office ta pangthokpa Paumi Singh unabada phungdokre Paumi Singh unaba aduda Vice President Thoiba MI Khan General Secretary Premananda amadi candidate oikiba Dr. Y Rajesyam Susarugyakhi Syam Kumar na Deepavali amadi ningol chakobuga mari leinana miyamda yafopazil sukpiki Mahagna makha taraduna Congress na mai pakpada karishu akaiba leite award apasing kendra sida sem sani haikibadu yengba tabani party sina kendra humpuda health education irrigation lambi thong amadi scheme kya mapungfana implement tawribra haibadu yengsinba hauragani award apasing da mateng pangna bu honagani haiki loinana lagliba November ki tang 33 AITC ki General Secretary Imphal da laktuna mathang general election ki candidate oina ba mioi manga gi maming lakthokan haiki by election da honorable chief minister honorable deputy chief minister honorable minister sing adi honorable MLA sing congress ki respected worker mayam punna work tawada baina koi Imphal Jiribam road ase khupsan biraga ma magi saruk tu pangak na kilometer yang thok biraga work tawbiyo awat pa portion kali badana on jatri among mateng pangjage aduga mari praja kanam lambi mo ganse yalam ki praja singna paliba congress saka asibo thajadana vote piduna telab sei ani gi matam sida tongan ba gaben aseki minister singna koi sei ka sothana lai ba yalam gi Athuba develop tawna haibasi simayam thajai amadi halausu boy Dr. Y Rajesyam na handaki by election adu free and fair oide sarkar pairiba Congress ke akanba pressure da chatkiduna praja singna ningtamna bot thadakide mamangi general election da fangkiba bot masingdagi chatred rom hena mahakna handak bot phangba si praja singna thajaba thambiri haibani handaki election asi mioi amaga state sarkar ga thengnabaga chapmane haiki aina phangzigi vote masing adudagi handaki by election asida vote satruk maudra chatet kumba henduna ekhon hona zaman gi mahidi yankhi tabodabu congress ki akan ba pressure ekhon lecture ba thenajari ba yanglam kendra gi candidate asinataba CM deputy CM loina na mantri sing MLA sing makoi ni putare ni pana makoi na lepadawna yanglam kendra sida laisanduna chasanduna angakpa phangna pressure pider vote khongki mase government ka individual lamaga vote lamba pa pa samanaki lamsangda leiba praja high school gi head mistress oibi TS Ibesana gi lamsangda leiba masagi yumda sakhangdaba singna ngarang numidang pung 8 makhairom taba matamda nongmai round ahum kapsilamle thawong adu yaningda phongdoktuna school asigi mairoi singna school mamangda wakan sathakre
हेड मिस्ट्रेस न फोंदोरकपदा कनाना करिगिदमक थोंग असि चथरम लिबनो हाइबा खंगबंग ngamdri हौखिबा इंग लिसिंग अनिगा तारानिथोय दसु महाकि थोंगालदा बोम पोखाय हन्नबा पोखाय हनखिबा लैख्रे पेंदबा नुंगाइतबा लैरबसु वारी सनादुना भाप तामिननबा होनामिनसि असिगुम्बा थौदोक असि मतुंगदा अमुक हन तौबिगनु हाइखि आई स्कूल की साइड पेंदबा लैबगिरा नत्रगना युमगिरा मीगी मरक्सिदा अखोइना अपामबदो अमा खंगबा पामे अना करिगुमा ममांगदा केगुबा कनो अमा पीबा लैतना मी अमा वार्निंग पीबा हैबसे लैतना हेक्ता मीगी युमदा नोमा हेक्ता कापसनबा मसीगी कल्चर से मसीने आइना पाइदगी नुंगाइतबा पाइदगी कंडेम तौजनिमिसे असिने आइना तौबीरिबा मी सिंगो अदुगा आइना कनबा वाफमसे थमजनिमिसे मई की कुम्हई दिवाली ने लापदा मणिपुर की चीफ मिनिस्टर ओक्रम इबोबीना मणिपुर प्रजा मियामदा ओयफा पाउजल पिरकली फेस्टिवल असिन लापदा चौखटपा मणिपुर अमा ओइरसनु हाइरी अमरोमदा मणिपुर प्रदेश कांग्रेस कमिटी नसु कुम्हई असिन लापदा यफा पाउजल पिरकली कुम्हई असिन लापदा मणिपुर दा हाना सुनबा कया थादोक्तुना चौखटपगी लंबिदा खुमांग चौक्सनबा नुंगाइबा यफाबा ओइरसनु हाइना एमपीसीसी की प्रेसिडेंट गायखांगमना थादरोकपा चेरोलमना खंगलगली सेंटर ने पीरिबा स्कीम क्यागी खुदोंगचाबा लौबा हैतबना चौखटपा ngamdabagi maram amasu oiri haina Manipur Pradesh Mahila Congress Committee ki President RK Rani Sanana ngarang More Trade Center da pangthokpa nongmagi oiba Mahila Congress ki convention da haikre thoramadu da MLA Korungthang Chandel ADC ki chairman Lungkhosai yauna Chandel amadi Technopal Mahila Congress ki miyoi sing susaruk yakhi Rani Sanana makhatana UPA gi matamda scheme nimfugi mathakta laikre nupida sakti piba Women Reservation Bill Congress na puthokani lambi semba amadi khungangda mai piba loinana chingi mafam singda chaukhatnaba piriba kanaba sing losi haiki Big reservation je nupa ayamna hawa yak ka bukoi dubu akoi to support to view haibo wajje tanjani nupi phatraba samaj da chakalapa samaj mo kaini haibo se thaje jate aduna de koi ka dogo tai nupi singse koi Lunkhosai jogna Congress Party di chaukhat pa pamba jat bijat khai taba party ni haikhe MLA Korungthang na Manipur Sarkar na chingtam khai na chaukhat thorangi thabak kya paikhatli mioi kharana tampak ki mina chingi fencing season akhri hairi basti aran bawafam ni haikhe koi mayam ngangi tampak ki mi singchina chingi kari chhur mokai se chathok khabagum duna kari me da tawbidra bagum na nam se koi sing wena koi singmi wena se arambo oi gani government na thadari ba scheme pomna maksi koi nasi ngangda yawgo ngamda ba mayam amasu lairi kungi leader sing koi social worker sing asi sinasu poming wakan siang madakal मिशन स्वच्छ भारत की सरुगमा ओइना सेनापति डिस्ट्रिक्ट की साइटु गंफाजेंदा PHED कांगपोकपी डिवीजन सिंधुना मिशन स्वच्छ भारत की मतंग खन नैनबा मिफम पांगथोखरे PHED कांगपोकपी डिवीजन की एजुकेटिव इंजीनियर एंड गंभीर याउना मरी लेनबा ऑफिशियल सिंगना सरुक याखी मिशन असि माई पाखनबा होनबदा नुपी अमदी महिरोई सिंगी चावरबा थौदांग लई मपुंफाना माई पाकनबा पाखलिबा थबग असिदा राजनीति तौबिगनु हाइना एजुकेटिव इंजीनियर एंड गंभीर ना अपील तौखी BJP ising ni sila Congress ising ni kaya ko ising ni chap malam ni ising ni pulang tu biar no ada ising si Kristen ising yang belite ada adi biar Muslim ising yang belite मिजोराम मचा जुलिया जोनुन मारिबु न्यू दिल्ली दा मियाथि नहात की बथोंगबो मणिपुर स्टेट कमीशन फॉर वुमेन कंडेम तौबा फोंदोरकली भारत सिंह थुंगना पांगथोकनरिबा लुनानबगी सरुगम ओइना ngasi बिजोय गोविंदा ग्राम पंचायत की प्रधान अमदी मेंबर सिंगना सिंधुना तागेल इंडस्ट्रियल रोड ता लेबा पंचायत घर अमदी मसिगी अकोइबदा प्रधान याउना लमथु सिंहबगी थबक फथखरे ऑल इंडिया की सरक सियोस की मखादा कोई सोशल सर्विस ती सथजबनी अदना सोशल सर्विस की प्रोग्राम से अखोई बिजोय गोविंद ग्राम पंचायत की जुरिडिक्शन की मनुंग जाना चथदरकनी मथंग मथंग अखोई मतंग दसु चथजरकिनी अदुगा ngasi yam nungairaba amana surprise prize oina amakhat thamjari horen social service hek loiraba matungda mayam da surprise oina uthokjanabagi tanja amakhat lobjage maruiba pau amuka na pizari International Boxing Association of Boxer Laishram Saritabu masana asili suspend tawkre
Mideng tabiri singbu amukana khurumjari.